khonjel ama oina mapan da su tahan ba khanghan bi ba adagi region gi development region gi prosperity habisi mahaki asha oiba mahaki vision oibisi akhoi mayamna purno sangma si masi yamna nauna akhoi gi prithvi se thadoga sakhrabane ma chahi humfu ga mithoi humdoi adoi da leba kan ma se sakhrabne 2016 da ma lekhidraba 4th of March 2016 maduna chahi tara muksu jile ngasidi maduna chahi tara gi manung sida ma lekhidabagi nungai tabanatana ma leiramaga mana hingiba matamda mana pangthokiba thabak makai sigi akoina uraga madugi vision do mana thammiba legacy do thangat pa oina akoina anniversary khuding da magi life celebrate tawbane adana mahakna prithibidul leiringa da mana apamba magi vision naharon bo thangat pa nupi makai bo empowerment bibiba akoigi region si khonjel ama oina mapan da su tahan ba khanghan biba adagi region gi development region gi prosperity habisi mahaki asha oiba mahaki vision oibisi akhoi mayamna hojik party asida punchal lehraga akhoi party ama oina madugi vision do thangatna bagi damakta na jai khudingi magi sibanu mitchi palon tawga loinana madugi vision do ningsingba ga loinana akhoi mayam so anauba commitment muka madugi vision da akhoi mayam so chatmina gadabani habsi mayam da su thamjaba ga loinana akhoi na masi commitment se pibagi matamona si anniversary si palon tawjabani handaki new government sida NPP party ni karamba daida akhoi si anauba sarkar popular government ama sembasida akhoi so NDA gi partner ama oina akhoi gi damakta so cabinet mantri ma hoji phawde pibire amuka so expansion leiba matam da so amuka so pigadra haina de asha lei ado akhoi party si masigi da yamna actively involved tawraga maroina manipur gi pi tadana leiripa akoina yamna awaba matam asida laga sarkar anauba haibisi mayam gi su ashani madugi duda mayam gi asha se kamaina thangalaga mayam gi pukning kai dun leiba nungai triba pi taraga leiba makhai se akoina kamaina mateng pangaga mutpiba anauba perspective amada punchi sin nauna yengba yana ba habigi akoi ashani maduda akoi su saru yauna yauri